ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ngasi tha ama chupna uripok maikaida relay sit in protest chatharagani haina kokomi gi convener khuraijam athobana phongdokre Union cabinet na laukhiba warep ki matung ina ngasidagi parliament ningtham mifam hawragani Security force na Mamang tha November kun gani panda yamlaba yungang amade churup ka konana miyoy ani pagal pangawkre amade security force na haukiba November kun gani panda miyoy mare masing yam thingam dabra paisa ka konana pagat kre Mami TV na sanok chaba Manipuri pau midyang tabiram liba pumnamang po BHARATI WANGKHEM na khuramjare hauzek pau sandok na pijare kumja lising ani kun go humdoi me ahumdagi tholakhiba kangluk ki irang asina maram oiraga mioi lising kaya ama tongan ba relief camp da chahi ani makhai hanjalak laba fawba lairiba ase lengak na chatliba December tha fawba gi manungda hanjinana ba honaragani haina thajaba pikhiba ado ngasi fawba thabakta onthoktana leithokpa asina maram oiraga lengak na IDP singda thakhiba matam December 38 fawba kokomi gi mityeng makhada IDP sing amade lamdam asige miyamna punna IDP sing masagi mayumda hanjin hanbidrifa fawba PR lengakta matam thaba oina uripok maikaida tha ama chupna relay sit in protest chathaba hawragani haina kokomi gi convener khuraijam athobana phongdokre wafam asing asi uripok achom lekai community hall da kokomi yauna IDP sing amade uripok achom lekai gi miyam ga punna pangthokhiba miyam gi khana nainabage mifam amada phongdokhibani Khuraijam athobana makhatana phongdokhibada kokomi amade India government ge tongan ba official singa mamangda punna phaminaduna lawminakhiba resolution kaya lawminaraba matung India government gi maikaidagi pirakhiba thajaba singi manungda maru oina Chingkhong Chingyada leiriba IDP sing ase December 38 fawbgi manungda masa gi mayumda hanjin hananaba thabak thoram pumnabak loire haikhiba wafam ado ngasi fawba thabakta onthoktaba asigi mayokta laingak na pirakhiba thajaba ado amuk hana ningsing hanba oina ngasidagi hauduna December gi tang 38 fawba uripok maikaida relay sit in protest sathaduna IDP sing mayumda hanjin hananaba numit khudinge Manipur gi governor da aiba cherol pisinduna taksilagani Maramaduna chathagadoriba relay sit in protest asida tongan ba mafamda leiriba IDP sing club maira paibe intellectual amade lamdamasigi miyamna saugatpiduna saruk yabiu haina phongdorakli IDP sing the thingnariba khudumchadaba amadi handaki pendraba thongsing asigi matangda pumna khananenabagi mifamama duji phongdominabani aduga tongan ba IDP gi muting gi maikaidagi thambirakiba wafamsing adu kokomi gi maikaidagi su tajaraba matungda December tha manung asida haukiba akogi tongan ba India government gi level da madi governor masa yauraga hamgiba tongan mifam singda akoida pirakhiba thajaba singi manungda waidagi maruiba thajaba madudi December tha manungda IDP maruena periphery area da leiriba IDP gi sinaw sing asi December tha manung phawda masa gi mayumda hanjil hananabagi thorang kudimak loire haida haigi kamadu hayengdagi December tha hawgadabani ana December tha asi numit 38 na sai haiba numit 38 ase masi akoi mafam amada marina uripok maikai gi mafam amada akoi relay sit-in protest akoi dung laba silakanda IDP chinaw mayam na saruk yaba amadi kokomi gi thomi sing lekai gi club amadi maira paibi sangai festival da yaningdabagi adung laba punna saruk yakiba irei ba idam tam sigi dai chak pai kudimak intellectual sing akang nahi sing section kudimak tagi miyam na saruk yarakanda relay sit-in protest ase akoi hayengdagi countdown hobuga loinana numit kunthani ase akoi khuttektana numit pagani aduga pariba numit kudingmak ki akoi paujel Manipur gi governor da akoi che tharaga khangan jagani aduga kari numit tagi changan ba hodono
kari thorang tore haibna chingba wafam sing asi step by step ekoi changchil lakanda IDP chinaw sing asi December thamanungda mayum changan da sunga yaroi haibasi manipur miyam gi demand oirakanda khut masing thekna numit paba horagani madugi numit pabagi sit in adung laba protest asi Union Cabinet na laukiba warek pi matung ina ngasidagi Parliament ningtham mifam hauragani pawgi likuna magi matung ina tha sigi taramapan fawba chathagadaba handaki mifam asida Union lenga ki maikaidagi bill sing puthorakpada Manipur Goods and Service Tax Second Amendment Bill listing ani kun nga amasong Central Act-wise Amendment Bill listing ani kun nga yawgadawri Parliament gi chanabi matung ina ngasidagi hawgadawri ba mifam asigi mangoinana ngarang all party gi mifam ama pangthokre ngarang pangthokiba all party meeting gi matungda DMK gi Trichy Siva anashu lenga ki maikaidagi bill taramari puthokna na ba thorang tawrakle aduga opposition gi maikaidagi so common issue oina SIR gi matangda khanana ba pukhatkani haike amaromda CPI gi MP P Sandos Kumar amade Delhi da bomb pokhai bagi thodok thokraba matungda oirakliba national security gi issue SIR gi thabakta yawrakpa irregularity sing amasung air pollution gi matangda handaki mifam asida soidana khanagadabani haike Security Force na mamang tha November kungani panda yamlaba yungang amade churup ka konana miyoi ani fagat pangamle haide police ki paw magi matung inna hariba potlam sing asiga loinana miyoi ani adu Technopol district ke More police station gi manung jana leiba T Bungmol junction dagi fabani haide farba miyoi ani adu de thangjaman haukep chahi kunga taruk More gi yangobung village amade Hangwalan Jau Chahi Kuntra Manga District Asimake Langhoi Village Tagini Makhoi Dagi Chaka Ani Panba Gari Macha Ani Tongan ba brand Makhal Ge bottle listing Taruk Chamagani Fo Quarter bottles liquid Chamaga Maudrani Toy Tongan ba brand Makhal Ge half bottle Chamagani Fo Manga Churup cartoon ani Fagat Pangamle Haide Security Force na haukiba November kungani panda miyoi mari masing thingamdaba paisaga konana fari haide Police ki pawagi matung ina Kamjong District ke Chasat Police Station ke manung chanalaiba Paikho check post MBCP da routine checking chathabada hariba miyoi sing ado fagat pangam kibani farba miyoi sing adude nengkhai hoi khongsai chahi kungamari saijang Maningthang Haukep Chahi Kunga Mapan, C Asian Village, Mojaithong Haukep Chahi Kunga Taret, Saijang Village, Makhoi Ahumak Shanapati District Tagini Amade, Lempu Kongshai Chahi Kuntra Mapan, Kangpopi District ke Nengbol Village Tagini Haide. Makhoi Dagi Sel Oina Lupa Lak Yangkai Taret, Listing Humputara Taret Ka Chatret Amade, Angoba Machugi Chakamari Panba Gari Ama Fagat Pangamle Haide. Apunba Maibam Sagai Chowkhatlup Manipur gi Information and Publicity Secretary Maibam Ratana Thadorakpa Cherol amagi matung ina lakliba December gi tarik mari poinu gi Purnima Sagol sel numit ke ayuk pung taruk tagi mapan fawba Maibam Sagai gi Laima pokpam da leiba ibudhaw eventdaw apokpa apopi anigi laithong hangani amade ibudhaw eventdaw anigi mafam da sagai cha singna khurum jabaga loinana punsi chengjel nizabagi numit adu thokle haide maramaduna maibam sagai gi sagai cha khuding makna sagai gi hairang leirang amade ngamjaba kachaduna thauni janana ba khanghalakli thauram asi maibam gi pung ngakna haibade ayuki pung taruk tagi mapan fawba Ibudhaw eventdaw gi mafamda haikat laikat tamjaba amade mapandagi tara fawbana apunba mifam pangthokpaga loinana pung tara da thauram loisingani hainasu cherol asina makha tarakle Security Force nangarang aine thingkraba lalholop KCP PWG gi miyoi ama Thobal District ke Nongpok Sengmai Police Station gi manung chana leiba ngamukhong litan thongkhong maya dagi fari haidi
ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯥꯏꯕꯝ ꯕ꯭ꯔꯣꯖꯦꯟ ꯃꯩꯇꯩ ꯆꯍꯤ 58 ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯅꯨꯡꯕ꯭ꯔꯥꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯌꯨꯝꯗꯒꯤ ꯐꯥꯔꯤ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯄꯣꯠꯁꯪꯕꯝ ꯅꯤꯔꯟꯖꯟ ꯁꯤꯡ ꯑꯦꯂꯥꯏꯁ ꯆꯥꯎꯕꯤ ꯆꯍꯤ 28 ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯈꯥꯒꯦꯝꯄꯜꯂꯤ ꯄꯟꯊꯛꯇꯒꯤꯅꯤ ꯃꯤꯑꯣꯏ ꯑꯁꯤ ꯗꯣꯛꯇꯔ ꯍꯣꯁꯄꯤꯇꯥꯜ ꯁ꯭ꯀꯨꯜ ꯚꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁ꯭ꯀꯨल बेकरी शॉप जिम सेंटर अमदे मियामदगी सेल खाइबदा चेनबा मिसकनी मंगोंदगी मोबाइल फोन अनि अमदे आधार कार्ड फागले हाइरी लोइनना सिक्योरिटी फोर्स ना मामांग था नवंबर 28 दा आइन थिंख्रब लालहौलुप केसीपी ताइबंग गानबगी मियोय अमा इम्फाल ईस्ट की वांखै अयांगपल्ली रोड तगी फारी हाइरी फारब मियोय अदुदी कियाम हेमंत सिंह एलाइस ननाउ चही 53 बिष्णुपुर डिस्ट्रिक्ट के इथाई वापोपी मयाई लेकाइदगिनी मंगोंदगी मोबाइल फोन अमा फागले हाइरी पाउगी मरक थना अतेनबा ब्रेक अमतंग लोमिनसे Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Ibe makigano. Ada betamo. Sige yumse. Next time tina check sin na laksi laga tham karo bani ne. Dadarang se jual habag ang kita ko. Asum na mayam na machal go ngap shan lugum. Masigi yumasibu aso yangan ko kada batagi. Next time tina ngap seli. Next time ti jual habag ni ngap tok na basem bani. Zaman technology si na bana concrete ka tok na tina ba matamda. Kapang ng amuk ka na angle adli. Next TMT. Strength is in the grip. मियामगी खुरुंग चानबगिदमक केबल वेयर पुशन रबसु ममी टीवी के मखन मथेन क्या की चैनल अमरी अतोप चैनल क्या अदोंगी मोबाइल फोन नत्रगना टेलीविजन दे येंग बेयारगने केबल वेयर टिंगबगी मथौ ताद्रबा पुंग कुनगमरी चुपना येंग बेयारबा अनौब टेक्नोलॉजी असि लाफना मणिपुर की मपान लेबिरिबा इरेसा सिंगसु लाइन येंग बेयारगने करमना अदोंगी मोबाइल फोन नत्रगना टेलीविजन दा हापतना संदोक्सरिबा चैनल सिंग असि येंगनी हाइबगी मरमदा अकुप्पा मरोल खंगबिनिंगबसिंगना 9233577337 दा कॉल तौबिरो मतम चुपदा ममी टीवी बु सपोर्ट तौबिरिबसिंगु ममी टीवी ना तौबिबल खंगबु चरी ब्रेक की मतुंग दताराम ओक्चरे मखाताबा पाउ पिजरी Security Force na aina thingkraba lalhaulob RPF PLA gi mioi ama Imphal East ke Lamlai Police Station gi manung chana leiba classified gi fari haidi farba mioi adudi ngangbam Robinson Singh Allies Booster chehi kunganipan district asima ke Kangla Sangom Shang mayai lekai dekine mangonda gi mobile phone ama fagale haidi amaromda Security Force na haukiba November tarik kunganipan da aina thingkraba lalhaulob RPF PLA gi mioi ama Thaubal district ke Nongpok Semi Police Station gi manung chana leiba area dagi fari haidi farba mioi adudi Waikhom Oken Maitei chahini fuhumdoi district asima ke Ingau Rok mamang lekai dekine mangondagi SIM card amaga loinana mobile phone ama fagale haidi Security Force na haukiba tha November 28 da Jiribam district ke Mongbum amadi Saijang Village ke Lonaba Chingsang dage khulai kya fagat pangam kre haidi fagalaba khulai sing adudi DVVL gun ahom magazine amaga loinana country made .32 pistol ama 36 Haichi hand grenade ani amadi tongan ba caliber gi maru chamaga tarani pan fagat pangam le haidi Kanglei Living Arts Kangla Manipur Uchiwana Thadorakpa Cherol Amada
ꯈꯪꯍꯜꯂꯛꯂꯤ ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯈꯔꯗꯒꯤ ꯂꯦꯞꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯄꯥ ꯏꯄꯨꯅ ꯃꯆꯥ ꯃꯁꯨꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯇꯥꯡꯂꯕ ꯑꯥꯔꯠ ꯐꯣꯔꯝ ꯀꯌꯥꯕꯨ ꯌꯣꯛꯈꯠꯅꯅꯕ ꯑꯃꯗꯤ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯧꯍꯧꯅꯅ ꯈꯪꯍꯟ ꯎꯍꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯔꯛꯂꯤꯕ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯃꯣꯇꯤꯡ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ 12 ꯁꯨꯕ ꯏꯗꯤꯁꯟ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 9 ꯗꯒꯤ 13 ꯐꯥꯎꯕ मिनिस्ट्री ऑफ कल्चर के कल्चरल फंक्शन एंड प्रोडक्शन ग्रांट स्कीम की मतेंग लोइनना 12 सूबा फेस्टिवल ऑफ फोक नैरेटिव आर्ट्स एंड कला थिएटर मैराथन 2023 हाइन मिंगथोनबा कंगलई लिविंग आर्ट्स कला मणिपुर उचिवागी ऑडिटोरियम इम्फाल वेस्ट मणिपुर नुमित 8 नि चुपना पांगथोकलगनी मरम असना लमदम असदा लैरिबा मरमसना लमदमसना लैरिबा थिएटर अमदी कल्चरल ग्रुप सिंग कल्चर बु योखत पीरिबा आर्टिस्ट सिंग खुदिंगमकना सरुक याबियु हाइरकले लोइनना फेस्टिवल असिगी सरुक अमा ओइरिबा ड्रामा कंपटीशन असिगे फॉर्म पिसिनबगी अरोइबा मतम लाकदौरिबा चही 2023 के जनवरी 3 के नुंगथिल पुंग अमा फाउबा ओइगनी अमदे ड्रामा कंपटीशन के लॉटरी सो नुमित असिमक्तदा ओइगनी अकुपा मरोल अमदी फॉर्म नचिंगबा ऑफिस नत्रगा फेसबुक अकाउंट कंगलई लिविंग आर्ट्स कंगला मणिपुर नत्रगा व्हाट्सएप नंबर 9612573114 नत्रगा 70051656888 तगी फंगब यागनी हाइना चेरोलसना मखा तारकले मणिपुर पुलिस कंट्रोल रूम थादोरकपा चेरोल अमगी मतुंग इना मणिपुर डिस्ट्रिक्ट पुमनमक्ता पामदबा थौदोक थोक्तनबगीदमक चिंग अमसुंग तमदा पुन चेक पॉइंट 112 हांगदुना अचर अवोक सिंग चेक चथकी हाइरे अमरोमदा मणिपुर पुलिस ना मोटर वेहिकल ए की मखादा ड्राइव चथबदा आइन कायना थौरकपा गाड़ी कुनगा हुमदोई चलान कक्तुना सेल ओइना लुपा लिसिंग 94 खोंगोट पंगमले अमदे गाड़ी अनिदगे टेंटेड क्लासो लौथोके हाइरे अरोइबदा मरोइबा पाव अमुहना पिजरी ngasi था चुपना उरिपोक माइकैदा रिले स्टूडेंट प्रोटेस्ट चथरगनी हाइना कोकोमी की कन्वेनर खुराइजम अथौबना फोंदोक्रे यूनियन कैबिनेट न लौखिबा वारेप की मतुंग इना ngasi पार्लियामेंट निंगथम मिफम हौरगनी Security Force na mamang tha November 19 da yamlaba yungang amade churup ka konana miyoy ani fagat pangangpre amade Security Force na haukiba November 19 da miyoy mari masing thingam darba paisa ka konana fagat kre हौजिकी ओइनदी ममी टीवी ने संदोकचबा मणिपुरी पाव लोइसिनजरे मखाताबा पावगिदमक मिलियंग तादुना लेबियो मियाम की खुदोंग चानबगीदमक केबल वेयर पुसंद्रबसु ममी टीवी के मखन मथेन क्या की चैनल अमरी अतोप चैनल क्या अदोम की मोबाइल फोन नत्रगना टेलीविजन दे येंग बेयारगने केबल वेयर टिंगबगी मथौ ताद्रबा पुंग कुनगमरी चुपना येंग बेयारबा अनौब टेक्नोलॉजी असि लाफना मणिपुर की मपान लेबिरिबा इरेसा सिंगसु लाइन येंग बेयारगने करमना अदोम